Zirigi barak thong driver na arumba chang hena pusinduna thaujilubudagi lambi phaunarudre. Arumba potchai ka hena puduna lakpa truck amana zirigi barak thong lan naba thauringaida thong asigi mayai thangba saruki main panel kaibadagi chathokchasin yakhidre. Thaudosi ngasi ayuk pung mari ga minute yang khairom taba matamda Ayub Khan kauba boyangbidagi mioi amana thorkiba truck registration number MN01A2036 asida bag amada kg yang khai lumba cement bag chamnga ga humpu puduna thorkibani hairi. Thong asida puduna chatpa yaba arumbagi changdagi hena pubana mana moraga thaudosi thokibani. Thaudosi da chenari bagari driver Ayub Khan na pairam liba salan na sumnatagi bag chahum khaktagi ni hairi. Bag chahum khakki salan pairaga overload ta bag chamnga ga humpu puduna lakpa driver Ayub Khan rule thugaibagi damak action laukhatnaba nungba police ta sinakre. Barak thong da panduna leriba truck lokthokre thong asi hayengdagi semba horagani hairi. Atopa pao mana Myanmar-gi military junta na micham taramanga nongwina kaptuna hatkhre yum kaya mai thakre. Ngarang numidang wairam Myanmar-gi sagangai region gi manung channa Gangau township ki mayada leiba Minthar village da Myanmar-gi military junta force na maphamadu leiriba micham praja singi mathakta nongwai kapsin duna landakre. Maduda village defense force ki kangbu ga nongwai kapna bagi thokdok thoki. Nongwai kapna baduda Myanmar junta force na khulai paijadaba micham taramanga nongwai kaptuna hatkre. Loina na yum kaya mai thakre haina Eastern Mirror gi paw man hairi. PAO-CHE hai Myanmar-gi military junta na nongmaina kaptuna hathiraba micham taramanga adugi manungda manga di mahiroini amana ozani khutthokna baduda makhata na Minthar village da leiba yum kaya military junta gi force na mai thabagi thabak chathaki adubu village defense force ki kangbu na khutthokna baduda mai kanbagi thabak su chathaki mamai thangda village defense force ki khulai paiba kangbu aduna Myanmar-gi military junta force ki kangbu adu nongmai kapsin duna mafamadu dagi tanthoki loina na mai chaklaba yum singa si makhata na kanbagi thabak chathaki hairi. Atopa pao mana Electricity Association gi khongjang condition kharada lenga ka yanabu purakpadagi matam kharagi oina handokre. Manipur Electricity Employee Union, Power Engineering Services Association amasung MSPDCL Officer Union gi JSC na tare chuba pegi matang da sangchilakhiba khongjang adu ngarang nimidang Manipur lenga ki commissioner ki thakta wari sanaraba matungda wafam kharada yanabu purakpadagi mai muthatpagi khongjang handoklagani haina JSC asigi convener takhilambam Sam Mohon phongdorali. Lenga ki makok thongbo official singawari sanaraba matung kaisampat ki power house ta pangthokpa paumi singi mifam amada Sam Mohon na hai hokhiba tang mari da phamkiba cabinet mifam amana tare chuba pegi ROP 2019 asi pinabagi matangda approve tawkhre haibo wafam lenga ki maikei degi thamlaki adumakpu ROP 2019 asi implement tawdriba maramna sangchileba khongjang asidi mapung phana handokhiroi mahangna makhatan hai lakliba tangkun phaubugi manungda lenga nga thajaba piraktuna yanarki wafam thabak to onthoktuna order thoraktrawadi mathangi numitagi akanba khongjang changchinaba sem sadun leiri hairi hojik lamdamasida miyam thengnari ba awaba yenglaga prepaid counter thingdaba amadi mai semdabagi khongjang ase handoktuna mai sembagi thabak komthokpani lenga ki maikei digi chapchaba khangri phauba JSC asina sit in protest adumak chathakigani haina khanari. Atopa pao mana Gujarat ki BJP Chief Minister Vijay Rupani hathu na pham thadokre. Prime Minister ki home state oriba Gujarat ta mathang sahida general election pangthokadoriba sigi mangoina na Gujarat ki Chief Minister Vijay Rupani itha thajada na thangi numit ki numit yungba matungda mapham thadokre. Rupani na mapham thadokhibaga option ahum da khanari adubu mikhal ngan khanna tawbagi wafam khanadri aduga party gi strategy dadi anauba Chief Minister ama silaba yai hairi. Mansuk Mandaviana, Union Health Minister OINA July da thabak pai khrabana, Deputy Chief Minister Nitin Patel bu Rupani gi mahut silaba yabagi oithokpalai. Mafam thadokhraba Rupani Gujarat ki Chief Minister OINA December 2017 da Prime Minister Modi gi mamang da wasakhibani. Maduda Home Minister Amit Shah aduga BJP gi MP Chabun ama tinkhibani. Rupani ne mafam thadokpagi serol Raj Bhavan da satuna Governor Acharya Devrat ta pisinki. Mahakna paumi singda hai BJP manungda sense of guard asi natural phenomena ni mahak makhata na party gi thabak tawkhigani haiki haukiba seol kharasida BJP gi Chief Minister mafam thadokpasi Rupani na ahum subani mamangda BS Yedurappa aduga Tirat Singha Rawat Karnataka aduga Uttarakhand gi Chief Minister phamgi step down tawkhibani. Atopa pawmana Bharat ta Goa na COVID vaccine mapung phana kapthokpa state oire. Bharat ki state singi manung da Goa na COVID-19 laisat te ngakthokna ba COVID vaccine gi ahan ba dose mapung phana chada chama kapthokpa ngamba state oire.
गोवाना कोविड वैक्सीन कापथोक यारबा मियोइसिंगदा मपुंग फाना कोविड वैक्सीन कापथोक ngamba sigidamakta भारत की प्राइम मिनिस्टर नरेंद्र मोदी ना गोवा की चीफ मिनिस्टर प्रमोद स्वांतबु थागतपद नतना स्टेट असि डॉक्टर सिंह नर्स सिंह अमदी हेल्थ केयर वर्कर सिंह लोइनाना एडमिनिस्ट्रेशन की थबक तौरिबा सिंहबु थागतप फोंदोखरे अमरोमदा हौजिक भारत की स्टेट सिंह मनुंगदा महाराष्ट्र अमसुंग केरलाना कोविड 19 लाइसेंसना पॉजिटिव ओइबा मसिंग हेंगतपा स्टेट सिंह ओइरी स्टेट अनि सिदा कोविड 19 पॉजिटिव ओइबा मियोइ सिंह हेंगललिबासी करी मरमदगिनो थिदोकनबा प्राइम मिनिस्टर नरेंद्र मोदी ना मरी लेनबो अथॉरिटी सिंह दा खंगनख्रे अमरोमदा ngarang प्राइम मिनिस्टर नरेंद्र मोदी ना सियार लौदुना कोविड वैक्सीन माइ पाकना कापथोकपा ngamnaba amadi वैक्सीन कापा यारबा मियोइ सिंगदा खोंजेल यांगना कोविड वैक्सीन कापथोकनबा amadi वैक्सीन मरांग कायना फंगनबगी मिफम पांगथोकरे मिफम अदुदा लैबाक सिगी हॉस्पिटल सिंगदा ऑक्सीजन मरांग कायना थंबा अदुगा हौजिक मपाल लैबाक खरदा कोविड 19 लाइसेंस असिना नाबा मियोइगी मसिंग वांखरलिबासी भारत संगहनदनबा सेक्शन थौरांगी थबक चपचान लौखनबसु खनैननखरे ngarang pangthokhiba awangba thaki bifam aduda leibak asigi hospital singda covid na narba angang sing mapung phana layengba phanganaba phamung marang kaina thamba loinana mari leinaba hidak langthak sing walhandaba masigi mathakta leibak asigi khungang amadi shahar gi mafamda leiriba tongan tongan ba ana layeng sang singi phibam phagat handuna mapung phaba ana layeng phanganaba su khanaki hairi